Chahi asige class 10 amadi class 12 ki exam loidriba fauba isai nongmai mela hausi amadi ate harau kumhai pumnamak kudakta gi lepiu haina Universal Mothers Organization UMO gi luching purel moirangtem sorojini leimana appeal tawrakli Lampel kunau da leiba lup asige mayai luishang da pangthokiba paugi mifam amada wafam asi phongdokladuna mahangna hai COVID-19 gi laijot matamda school kaba yadabadagi lairik lai suningthi jana tamba phangnakhide Machine maram moiraga school ayamba promotion piraga angang sing pass tawhanki foundation mapung phadana pass tawhanki ba mahairoi sing adu lousing watna adumak chatkragani masina competitive exam sing mayok na ba ngamdabagi phibam phawba lakpa yaribani asigumba phibam sing asi uraga UMO na thangzilakliba khongthang asi leibak miyam gi interest ani mahairoi khunai gi damaktani handak pangthokadoriba class 10 amadi 12 ke examination thagadoriba mahairoi sing asi wakhal pukning changna lairik pabu yanaba leibak miyamna support tobiyu leikai da ahoba loudspeaker season aduna isai nongmai mela hausi amadi ate harau kumhai pangthokpa sing khudakta gi lepiyu hayengdagi UMO gi thomi singna tongan ba mafam singda chatuna drive chathaba horagani masida yashinabagi wafam leiroi Kanagumbana UMO gi mingda sel launaba hotnaraklabadi lamphel da leiba UMO gi mayai loishang da pau pibirau karigumba sel pitopishon taunaduna leiramba UMO na thengnarabadi maduda chenaramba nakal animak awafam da tagani haina mahangna fongdokhi Kanagumba khana magi kanaba haiba tare matam amada hausi chana baiji nipa singa nong phadoka kalapki khangi kai chana badi ko matai Paktak na nupi pawa yang na hausi chana rakpa adi maira sangga hausi chana rakpa macha masu mayama malarik pagadabuda ai yena khada hausi laudana khotana aina karmutu ye parikha pass tawkadoino asigo muji khanbiu pajamiam na hauji ki ai gi hausi laud thokre ai cinema program thagre lepre ticket yon gre haiba wakhanda UMO gi officer koi chari kya ngamdabangai changakpasi tawbigano Mahakna makhatana hai hauzik aikoina leiribasi lan maraktani haiba kaubugum tawkre handakta su saiton nganu konda kuki khulai paiba signa bom thadaduna miyoi ani asok apan nanghankriba duni oirakliba phibam asida aikoi irang tawduna leibagi matam natte haiba khangminasi nupa nupi kaya ama punna yu thakchin chasinduna ahing nongyai fauba sanai yunei duna leire haibagi pau kaya ama su phangle Puwariga sagonariba loktak thanga madi karangna chingbada salairiba hotel singasi nupa nupi sing puna sanai yunaifam oire hairi karigumba UMO gi thomi singna drive chathabada asigumba thawong asi chathaba thengnarabadi hotel mapu yauna chenaba khudingmak awafamda tagani checksin biu haina mahakna makhatana phongdorakhi